Sugnu AC Mla K.Ranjit ki Mityeng Makhada LEINABA department ki officials NGASHI IDP SINGGI health card Saba AMADI update Toubagi Thabak Pangthokkhre kumjali singani kunhumdagi me ahumdagi thoklakiba irang namaram oiraga mayumakai maina sakraba lanjana duna relief camp LEINABA IDP SINGGI health card Saba AMADI update Toubagi Thabak chathaki danatana all as senior citizens SINGGI card sembagi thabak su pangthoki magna Makhada na hayeng su hariba card Sabagi Thabagasi ayuk angan badagi pangthokani hari. Akoi gi serau kungang sida leiriba relief camp da leiba internet displays IDP sing ki awana yumai yumna maina tumna mai sakraba imunge mioi sing honorable MLA Sri K.Ranjit ki Mityeng Makhada akoi gi department gi sino ayam lakpiduna Nasi health card aduga health card update toba amadi health card nauna saba aduga ahal waraba 70 plus singa citizen all as senior citizen singi card sembi ba citizen card semba asine singba makata na koi ngasai ayutu honarapani adu koi pandamdi hajipauda sani Sahung di mana jauh ngasi numis dah koi sawa mungkin sangda koi hariba mayam di card Saba si thabuk si pangthok pengangguni habis hajar belai Makhada na hayeng su koi hariba lenghau dah bas serogi lenghau dah basing card sumber card Saba itu basi cathagani maramaduna hayeng pungipan lagi lenghau dah bakang nusu lembir alaga honorable MLA gi sanggoi sida Makhada na card Saba si saruk yabiu, hai bersumbu kudung Saba, lau biu hai waktu